District Health Society Kakching na sinduna Kakching District ki ASHA singi oiba convention ama ngasi Kakching Fosupat Lekai de leiba Library and Information Center ki auditorium da pangthokre. Thauramada District Health Society Kakching ki Chairman su oiba Kakching DC Somorjit Salam, District Health Society Kakching ki Mission Director su oiba CMO Kakching Dr. Thaudam Rajen amasung Retired CMO Dr. Nongmaithem Nabakeshwar na athoiba mithung Thauram Mapu amasung akhanaba mithung oina saruk yaki. Athoiba mithung ki warol piraduna DC Somorjit Salam na hai ASHA haiba sinpham asina miyoiba kunai gi damak thabak tawduna miyoi kaya gi punsibu kallibani ASHA singna tawriba thabak asi hakchel gi lamda hairagadi achoba thodang lawduna mironbi mamadagi horaga mama macha kayabu asoi angam thohan danaba matam chana doctor gi manakta pubiduna asoi angam thohan danaba honabiribani miyoi bagi Thaugal tawbani khanna nongmadi makhoi hona zaman awaman masak khongbirakduna makhoida piriba awamal asi hengalakpa oirasanu hainasu fongdoki. Thauramgi manung channa Kakching District ki manung da leiba ASHA facilitator nipan gi makha da leiba mathau masak khangba amasung ningthina mathau pangthokpa ASHA amamam khangatuna makhoi gi thabak singbu masak khangba oina sakhangche amasung sel gi manapiduna ikai khumnaba amadi pukning thogatpa utki amadi Nokfade ki kangbun utpa atenba lila zumba ki demonstration utpa amasung ASHA workers singna magi haizabi entertainment program sing utpana mapung oiba thauram sing oiki. ASHA ki program si aksel ki lamdadi yamna chawre akhoi ki India kumba lairaba population si lairaba na yenba especially Manipur gumba sesum laira pa masing henba aduga akhoi health facilities mayam se leihom thupadu laitriba suma antaksidadi system system kasena haidadi primary basic health care worker kuni ASHA aduga ANM sugumase masing yamna leihom thopane ado ANM ga si masing hojik lei silegi bi hena yamna leihom thoi ASC sing sisu apuida lei se masing hena yamna leihom thoi maramdi PAC sing se lam se thara kuni population se yamdaba lam oidina undaba bita se kara khairaga taabnina PAC ama yawnana honabada kilometer mayam ama chatpagi rojada budulai